Online Manipuri Numidangi Pau Mi Ing Tabiriba Pumnamak Puthoi Laishramna Khurumjari Ahanbada Aroiba Pau. Ccpur Da Kuki Singnangasi Umurok Chabagi competition Taubada Kuki ama Doctor Yaukre. Here Kuma News Tagila Kocharke. Kangpokpi District Tagi Kulai Fagat Kre. Kangpokpi District Manung Chana Laiba. Aigejang area dagi security apunba combined team amana thiba humbagi thabak chathabada khulai paiba singna lotsan duna thamlamba oigani chignaba 303 sniper rifle ama magazine yawba 9mm CMG ama 9mm pistol ama SBBL ama 51mm mortar HE ani 36 hand grenade ani kapayariba maru manga M set ama picket grenade ama Loinana smoke grenade ani fagat pangamle hairi. Mamang chahi 2023 gi May ahum dagi Manipur da Kuki amasung Maitai gi marakta kangluf naiba irang thoklakiba matam aduda Maitai IAS official Ranjan Yumnam Technopol gi district collector oina posting taduna laiki Kuki singna masing yamna khundariba Technopol district ta Ranjan Yumnam na district collector oina posting taduna laiba matam aduda district asi yamna sathiba district ama oibaga loinana 2023 gi May ahum gi ayuk phawba di pamdaba thodo amata thokhide Numit adumaktada Ranjan Yumnam na Technopol da laiba maha ke office ta mathau tawduna laibaga loinana numit aduna tongan ba Kuki gi CSO singna sinduna chatkhiba rally adugi Aroiba langthung phamsu maha ke office ta oiki rally siliba sing adugi mihut kangbu amana Manipur gi governor da address tawba memorandum ama Ranjan Yumnam da pisilaki maduda Kuki community gi SP amasung IPS officer bu loinaraki mahang officer sing amadi Kuki gi luchingba sing khut sokna baga loinana makhoina thangatliba wafam sing munata ki loinana makhoi gi apamba adu thunglaba matung punna photo forward naminaki pungkharagi matung da Technopol district da lan thoklakpa yai haiba numit aduda Technopol numit adugi nungthil matamda Bishnupur district amasung Churchanpur ga lonaba mafam amada hanba oina Maitai amasung Kuki anigi marakta khut thongnaba horaki thodok tholiba mafam aduga Maitai IAS officer asina lairiba Technopol gi office asiga kilometer marfutara rom lapnai mahakti May ahungi numidang adu district headquarter da laiba mahaki official quarter da ahing yarik pagaloinana nongalaga more da chanaba tharang fawu tawki adubu ngaihak lairaga kanglap ki oiba irang langmai chakpagumna sandorakpa mipai ningai oiba hatna sunaba amadi nongmai kapagi audio amasung video social media da sandorakpa mahakna thengna ki fibam adu asumasum phasilaktabadagi mahak masagi makhada lairiba Maitai gi staff pumna makaloinana safagadaba mafam amada changjafam lawnaba tharang tawraki madugi matung Inna May ahungi numidang adumakta da Ranjan Yumnam amasung mahaki makhataba Maitai gi staff sing ching lambi da tumina chatlaga manak nakpada lairiba kunsuba sam rifles ki kem da changjafam lauki hairiba sam rifles ki kem asida numitara mangani lairaba matung mahak Imphal da yoraki matamadu da mahak samna da khudong thiba tholam gadaba da gi nan thokhawi haiba adu AR kem da lairaba matam da khangbangam ki maramdi mahak na lairamba Technopol DC office ki complex adu Kuki singna question na lairaba matung mai thadokpa adu mayek singna uba fangki kariguma mahaksu chontha na lairamba tarabadi kari tholang madage haiba adu khalu bada tu chungba fawi haina lana sina tha tara tare jangsil lakpaga loinana mioi chani gi mathakta sikre mioi lising humfu henbana mayumai kai lehendre masida natana state ki administration da kanglup naiba mong da nampak tanaba fibam ama thoklakli All India Service Aroiba IAS Fawba Masagi Kanglup ki mioi sing namna khundaba mafam dagi hendolaga thabak tawba ngamdre Kanglup animak ki mioi sing district landuna chatpa ngamnadre ngasidi Manipur gi ching amasung tampak ki district sing gi marakta buffer zone amana khaidokuna state asigi federal oiba sakta madu uba fangdana laire officer sing gi marakta interpersonal oiba mari thamba sungamdre I pau phaudongna bagi chang wale Faudong na bagi chang wale tongan ba Maikai degi amaga nungsidana bagi propaganda kaya sandorok pa sinapun na thabak tawminaba hotnabada awaba oire oiribe pibam ase Manipur ki itihas ta All India Service ki office amana thengnaba khwaidagi sathiba singnaba mani hari Tamenglong amasung None district ki khul kaya da Geological Survey of India GSI gi Maikai degi haukiba October 9 da khul sing asida Geochemical mapping operation chathanaba cherol thorokiba adu chatnaba sungya yaroi haina Rongmei Naga youth organization gi Maikai dagi akanma wafam Thamlakli organization asegi media cell na thadorokpa cherol amada GSI gi team na Tamenglong amasung None district ki khul singda geochemical mapping operation chathabagi matangda NSCN IM gi deputy autokiloncher BH8M gi Maikai dagi lufasegi Jalit ZLR region gi Longchaibi Gonmai Kilonchar dagi ayaba lawba cherol ama sizinaraga khulsingda survey chathanaba che thariba adu chanaroi NSCN IM gi Maikai dagi Geological Survey of India gi makhada Tamenglong amasung None gi school kayada seismic survey leite
Thau thidokpagi ayaba pire haina company amana cherol pariba adu Tamenglong amasung nonegi miyamna ayaba piba leite khulsingdagi mangjawnana ayaba amata lawbo tawdana NSCN-IM gi makok thongba luchingba amadagi ayaba cherol lawraga Tamenglong amasung none district ki mafam kayada geochemical mapping operation tawgani haina matam lepsilakliba asi chenaba yaroi mangjawnana khulsingda achigumba geochemical mapping amadi seismic data operation tawba matamda akoibada leiriba khunja singi hakselda kari akaiba tholakpa yai akoibagi ising nungsitta kari akaiba lakpa yai Thau puthokadawriba mafamgi akoibada mi leinaba yagadra natraga khudong thiningai oigadra haibana chingba marik chumba wafam khanaba tawduna survey tawgani hariba si chenaba yaroi maram asina Rongmei Naga Youth Organization gi maikaidagi underground loop kharana Tamenglong amasung None district ta thau thibagi survey chathaba yare haina no objection certificate 2017-18 da Pithoklamba adu kakhatle masiga loinana district ani asida thau thiraga operations na chingba khudima khudakta gi lepkadabani akoibada tariba khunja sing amadi lamgi mapu oiriba miyoi singi ayaba yaudana amadi thau thiba asida kari akaiba pirakpa yai amadi thau fanglagana lam mapu singda kari kanaba pigani haibana chingba khanganba tawdana amadi ayaba lawba tawdana thau thigani hariba si miyoi bagi hak khongaunabagi mayek laraba khudam amani asiguma khongthangi mayokta organization asina khongpham chena lepi NSCN-IM gi deputy auto kilonser Lieutenant General B.S. Atemna mahaki makhada leiba officer amada Tamenglong amasung None district ki khulsingda seismic survey operations athabagi thabak tawgadoriba company na yanaba purakle hariba si tawfam thoktaba Rongmei community bu hanthana yengba Naga national politics ki mingda aranba chathabagi thawongni lam mapu amadi khulgi ayaba yaudana nam haduna survey chathanaba tawrakpa taragadi mungnarakpa amadi khuthoknanaba invite tawba oina thokani masigmak Rongmei Naga Council Manipur na thokiba cherol aduna su mayek senglabani maram asina khulai paiba lupsingna Tamenglong amasung None district ta khundariba miyoi singi interest sokadaba thabak tawriba adu mari leinaba khudingmaka yanaba puraktringai handokadabani Rongmei Naga Youth Organization gi oina Rongmei miyam gi hak kadnaba leiriba luf ama oina tongan civil organization kaya ga khusamnaraga Rongmei community gi interest ta thabak tawnaba lefli maram asina underground organization khudingmana Naga community gi interest ta makoina lana thingziluba khongpham adu handokpiu India government gi Ministry of Mine gi makhada leiriba Department of Geological Survey of India gi oina su travel miyam gi hak ikai khumnabada maru oiba mieng thamlaga thabak tawbana achuma khongthang oigani masina department asina thabak tawbada miyam dagi mateng fangani Thaba ama tawba matamda maikai anida kanaba phangminaba yaba mawongda chathagadabani maram asina Rongmei area da thau thibaga mari leinana thabak sing chathanaba tawriba si mari leinaba singdagi ayaba phangdriba fawba khudakta gi lepkadabani hairi